Alhamdulillah Rabbil Alameen. Wassalatu wassalamu ala Sayyidil Anbiya wal Mursaleen. Sallallahu alayhi wa ala alihi wa ashabihi ajma'in. Amma ba'd, fa'udhu billahi minash shaitanir rajim. Bismillahir rahmanir rahim. Shahru Ramadan alladhi unzila fihi al-Qur'an. Sadaqallahul Azim. Muhtaram Hazrat, Allah Tabarak wa Ta'ala na aykhoyna khoybu nungsibiduna ngasi fawba punsi pinabiduna thambiri. Aykhoygi punsi yamna tangba matik magul layba seken khudingmak aykhoygi damakta yamna maru oiba matik magul layba punsini. Hairiba aykhoygi matik magul layraba punsi asi masina aykhoygi aroiba punsi natte. Allah Tabarak wa Ta'ala na aykhoyna khoybu dunyada thabirakliba asi mahaz mahaki ibadat tawningaigi khaktani. Adunabu Allah na aykhoygi punsi asi loiba naihallibani. Aykhoygi hakchangda yauriba thawai asi aykhoygi hakchang asida dunyada layriba fawbatani aykhoygi aigi hairiba asi. Aduga aigi hakchangdagi thawai asi chatkhiba matamda aigi haiba karisu layraroi. Ha aiga loinana dunyadagi chatminnagadabadi aina dunyada layringaida Allah Tabarak wa Ta'ala gi ibadat tawhawba adu khaktani. Ngasi aykhoyna mafam asida pulliba asi Allah Ta'ala na aykhoybu pubirakpadagi mafam asida punba ngamhallibani. Ngasi aykhoyna tagadawriba maru oiba dingi wafamsing asi aykhoy pukning changna taminnaraga masida aykhoy suksoy soydana amal tawge haibagi niyat tawminasi inshallah. Nungsijarba Hazrat Singh, aykhoygi imangda matik magul layraba Allah na thabirakhiba tha sing asidagi khwaidagi hena phaba tha Ramzanul Mubarak hairiba adu yausillakle. Hairiba tha asida Allah Ta'ala na aykhoygi oina thabirakliba Qur'an Karim asisu thabirakhi. Asumna tawdana Allah na asmani kitab sing amadi sahifa sing asi Ramzanul Mubarak ta Allah na thabirakhibani. Masidagi aykhoyna khangba ngammi Ramzanul Mubarak asi kayagi matik magul laybagi haiba asi. Allah Ta'ala na sembirakliba tha taraga nithoi asigi manungda khwaidagi hena matik magul layba tha Ramzanul Mubarak ni. Aduga hapta amagi manungdana khwaidagi hena matik magul layba numitti iraigi numitni. Asumaina tawdana farista layriba sing asidagi khwaidagi hena phaba farista Hazrat Jibril alayhi salam. Nabi singi manungda khwaidagi hena phaba nabi aykhoygi nungsiraba Rasul sallallahu alayhi wasallam. Allah na thabirakhiba asmani kitab sing asigi manungdagi khwaidagi hena phaba larik Qur'an Karim asini. To aykhoygi imangda ngasi layriba asi tha khudingmaktagi khwaidagi hena phaba tha Ramzanul Mubarak ni. Allah na tharakhiba larik khudingmaktagi khwaidagi hena phaba larik Qur'an Karim ni. Allah na dunyada thabirakhiba Rasul khudingmaktagi khwaidagi hena phaba Rasul sallallahu alayhi wasallam aykhoygi nungsiraba Rasul ni. Mahakki ummat aykhoy oiraga layribani. Aykhoygidi khwaidagi hena laybak phaba ngaktani. Allah Ta'ala na aykhoygi damakta thabirakliba khudingmak asi matik magul layba khudingmak adu ngasi aykhoy loina phanglabani. Aduna aykhoygidi laybak pharaba matik magul layraba tha asida aigi apamba kaya thadoklaga
Allahgi apambada punsi lelhauningaigi hotnaba asini aikoigi khwaigi maru oiba poti. Nungsijaraba Hajarasing, pot khudingmakki matam naina lai duniagi oinasu samna hairabada karigumba lau lokhalakpa matamda phau hongi phaugi season ni hainai market torokpa matamda pochai hongi haiduna leihauningai gi hotnai adumain tawdana pot hongakpa offer pirakpa matamda ज़्यादा से ज़्यादा पोट अखोई लेजल हौनिंगाई गी होतनाई अदुगुमना अल्लाह तबारक व तआला ना अखोईदा सवाब की ऑफर पीबा मतम हायरगदी रमजानुल मुबारक की था असिनी कनागुम्बा मीना हायरिबा था असिदा नफल इबादत अमा तौबा तारबदी फरज अमा तौबगी सवाब अल्लाह ताला ना पीबीगनी अदुमाइन तौदना कनागुम्बा मी अमना फरज अमा तौबा तारबदी मदुबु फरज हुम्फुदरा तौबगी अल्लाह ना सवाब पीनबीगनी मसीदगी हेना लाइबक फबा अखोईगी करी लैरी अल्लाह ना अखोईना तौरिबा इबादत अमखक तौबदा इबादत मयाम अमा तौबगी सवाब पीनबीरिबा असि तो नुंसीजरबा हजरासिंग रमजानुल मुबारक की मतांगदा अखोई हदीस अमा खंगमिनसे हजरत सलमान रज़ियल्लाहु अन्हु ना हाय शाबान थागी अरोइबा नुमित्ता अल्लाह के रसूल सल्लल्लाहु अलैहि वसल्लम ना अखोईदा वाज तौबीरम्मी नखोईगी ननाक्ता यामना मतिक मगुन चाउरबा बरकत लैरबा था अमा लाकदौरे मसीदा अहिंग अमा लै था लिसिंग अमदगी हेना फै था असिगी नुंगथिलदा रोजा हेनबा फरज ओइना अल्लाह अचौबना थाबीरे अदुगा अहिंगदा कयाम तौबा हाइबदी तरावी सोनबा असिबु सवाब की थबक ओइना थाबीरे कनागुम्बना था असिदा नेकीगी थबक अमा तौरगा अल्लाह की मनाक्ता नक्सिनबा होटनरबदी रमजान नत्तबा अतै थादा फरज अमा पांगथोकपगी सवाब का चप मानहनबिगनी अदुगा कनागुम्बना फरज अमा पांगथोकपा तारबदी अल्लाह तबारक व तआला ना महाकपु रमजान नत्तबा अतै थादा फरज हुम्फुदरा पांगथोकपगी सवाब का चप मानहनबिगनी था असि सबरगी थानी अदुगा सबरगी महैदी जन्नतनी मियोइबसिंगा नुंसीनना लेमिन्नबा था अमनी था असिदा मोमिन बंदा सिंगी रिज्क हिंगत हल्ली कनागुम्बा मी अमना रोजा हेलिबा मी अमबु इफ्तार तौहल्लबदी महाकी गुनाह कोक्पीगनी अमसुंग दोजक्तगी हिंहनबिगनी अमसुंग रोजा हेलिबा मी अदुगा चप मानना सवाब फंगनबिगनी रोजा हेलिबा मी अदुगी सवाबसु हंथानबिरोय सहाबी सिंह हंगतचै हे अल्लाह की रसूल सल्लल्लाहु अलैहि वसल्लम अखोईगी मरक्ता मी खुदिंगमक्ति रोजादार अमबु इफ्तार तौहनबगी पांगल लैजदे अल्लाह की रसूल सल्लल्लाहु अलैहि वसल्लम ना ताकपीरमी पुक थन्ना पिजबा अदु खक्ता नत्ते रोजादार अमबु खुरमा मरु अमना नत्रगा इसिंग जौम अमना नत्रगा संगोम ग्लास अमना इफ्तार तौहल्लबसु अल्लाह ना सवाब चप मानना फंगनबिगनी था असिगी अहानबा सरुक्ता अल्लाह की रहमत थाबी अनी सूब सरुक्ता बंदा सिंगी गुना कोक्थोकपी अमसुंग अरोइब सरुक्ता दोजक की मैदगी कनबी कनागुम्बना था असिदा मागी मिनाइबु मथौ कोमथोक हनबिरबदी अल्लाह ना मागी गुनाह सिंग कोक्पीगनी अमसुंग दोजक्तगी हिंहनबिगनी अदुगा था असिदा पोलम मरी यामना हेना तौबा अनि अमना अल्लाह तबारक व तआला ना यबीनबनी अदुगा अनि अमना नखोईगी दमक्ता तंगाई फद्रबनी अहानबा अल्लाह ताला ना यबीनबा थबुक अनि अदुदी कलिमा तय्यबा हाइबदी ला इलाहा इल्लल्लाहु मुहम्मदुर रसूलुल्लाह ला इलाहा इल्लल्लाह अमसुंग
istighfar haibadi gunah kokpi naba yamna Allah da haijaba aduga nakhoi gi damakta tangai fadraba polam ani adudi jannat phangnanaba ni jahoba amasung dozaktagi hinghanbinaba Allah da haijahoba asini aduga kanagumba amana rozadar amabu ising pithak pikhrabadi Allah na mahakpu kayamat ki numitta Hawz Kausar gi ising pithak pigani amasung jannat changdriba fawba ising khaurang halloi masi yamna sangba hadis ni hairiba hadis asida aikhoi gi nungsiraba rasul sallallahu alaihi wasallam na rozadar gi matik magun amadi roza henba kanda kari kari tawgani haibagi matangda yamna sandokna haibikhre masidagi su aikhoina khangba ngamli roza asida kayagi matik magul leibano haiba asi hadis asidagi aikhoina khangjinba yaba di ahanbada hadis asibu aikhoigi nungsiraba rasul sallallahu alaihi wasallam na sahabai kiram singda bayan tawriba numit aduni bayan tawriba numitto shaban thagi aroiba haibadi ramzan thagi haurakadaba numit hayengdagi ruza haugani haiba numit aduda Allah gi rasul sallallahu alaihi wasallam na sahabai kiram singda hadis asibu bayan tawbirambani aikhoi gi thamoida lengdana leinaba haibadi ramzan tha asigi matik magun aikhoi gi thamoida lengdana leiningai gi amadi ramzan tha asida aikhoi karamna punsi lengani haiba ado madu takningai gi damakta Allah gi rasul sallallahu alaihi wasallam na saban gi aroibada hadis asi bayan tawraga sahabai kiram singda tahan biram libaneba nungsi jaraba hazrat sing bayan tawbiri bami aduna ummat pumnamaktagi haibadi dunyada lakliba mipum khudingmak asidagi khwaidagi hena phaba rasul sallallahu alaihi wasallam ni aduga taribasing aduna mahakka loinaba sahabai kiram rizwanullahi ta'ala alaihim ajma'in ni aduna makhoidadi hadis asi khaktang makhoigi mamangda lakpa matamda Allah gi rasulna hadis asida panghriba polam sing ase masida 100% 100% makhoidi amal tawba oikhrabaneba adubu ngasi aikhoigi imangda asigum laba hadis kaya laklabasu tawge haiba mi kharadi tawkhini aduga tawroige haiba mi singdi masida su adumak leithok laga leiribaneba matik magul leiraba ramzan aduki matik magul leiraba nafal ibadat ama tawba matamda faraz ama tawbagi faraz ama tawba matamda faraz humfudara tawbagi sawab Allah na pibiriba ramzanul mubarak ki tha asidasu gunah gi maikaida punsi lenba miyoi kaya su yauribaneba nungsi jarwa hazrat sing aikhoina khangjan gadabadi kanagumba mi amana ramzanul mubarak ta guna ama tawba tarabadi mahakna guna humfudra tawbagi guna oiganeba maramdi sawab ki neki gi maikaida mai onsin batare afaba tawre aduda Allah na hingat haliba adumna fattaba tawba tarabadi fattaba aduda su mahaki guna da hingat hanganeba aduna aikhoina tha tramathoi asi isagi apambada punsi lenkhre karamba mawongda punsi lenkhre aikhoina tawkhriba guna khudingmak ado aikhoina ngamjarim khoi Allah da onjallaga haijaraga aikhoina tawkhriba guna sing kokthok halhauba aikhoigi tungi punsi dasu guna hadagi hingningai gi Allah da haijahoba masi asigi tha asida aikhoi tawhoningai gi hotnagadabneba aikhoibu sembiriba mapu mahakti khwai maktagi matik magul leiba gafurur rahim ni raham tawba ngamba kokthok ngamba adugum laba mapuni mahak ngonda haijabada kokpi roidaba guna ama foba leite aduna mamangda aikhoina tha tramathoi asi jese tese aikhoina punsi lenkhre adubu Allah na aikhoigi laibak phaba oina aikhoigi laibak da ramzan tha asi phangu haina tamlambadagi ngasi aikoi ramzan tha asi phangle phangliba ramzan tha asibu aikhoina matik magul leina masisida Allah gi apambada punsi lelaga aini punsi da mamangda tawkhriba aigi gunasing ado loina makok thok halauningai gi hotnagadabani amasung Allah Ta'ala na gunahgar khuding makki guna loina makok thok bigani hairiba tha ado madu ramzanul
मुबारक की था असिनेबा अदुना मसिदा अखोई अैगी अपाम्ब खुदिंगमक थादोक्लगा अल्लाह की अपाम्बद पुंसी लेलहौनिंगाई होटनसी अदुगा अखोइना खंजनगदब अमना रमजानुल मुबारक गुना लोइना कोखरगनी हायरे अदो अैगी पुंसीदा अैंगोंदा नमाज मयाम अमा तोनखरेबा हाइबदी रमजान की ममांगदसो अैगी पुंसीदा अैंगोंदा नमाज कजा मयाम अमा तोलिएबा अैना नमाज मयाम अमा थादोखरिएबा अदो अैना अल्लाह दा हाइजरे या अल्लाह अैना थादोखरिबा नमाज सिंग अदो अदुगी गुनादो कोक्थोकपियो नमाज सिंग अदो अैगी इथक्ते कोक्थोकपियो ना हाइब तारगदी अल्लाह ना अदु कोक्थोएबा जब तक के नमाज सिंग अदो अैना मदुगी कजा सिंगदोक्त्रिबा फौबा अैगी इथक्तगे अदुगी लंदोन को ओएबा अदुमाइन तौदना ममांगी रमजान कया अैना रुजा हेन खिद्रेबा अदो अैना हंदक की रमजान सिदे अल्लाह अैना रुजा हेन खिद्री सिंगदो अदु सिंगदो अैगी इथक्तगी कोक्थोकपियो हारगदे अल्लाह ना को ओएबा मदुदी कजा सिंगदबनी कजा सिंगदोक्त्रि फौबा अैगी इथक्तगी अदुगी गुना सिंग अमत को ओएबा अदुनदी अैगी गुना कोकदौरिसिदी अैना अल्लाह दा लंगजखिबा गुना सिंग अैना फत्तबा तौखिबा सिंग अदो अल्लाह ना कोक्थोकपिगने हाइबनेबा अदुना रमजानुल मुबारक असिदा लोइनमक कोक्थोहलौरसि चमथोहलौरसि नमाज कजा लैखिबम खोइसो मतम फंगबसिंगदा अखोइना कजा सिंग सिंगदोक्सि अैगी पुंसीदा लैबा नमाज खुदिंगमक लोइनमक की कजा सिंगदोहौनिंगाइगी होटनसि रमजानुल मुबारक असिददी अल्लाह ना चिंजाकतसु बरकत पिबिगदौरिबनि अमदि अखोइगी थबक थौरमदसु बरकत पिगदौरिबनि बरकत लैरबा था असिदा अखोइ नमाज कजा लैबसु सिंगदोहौरसि लोइनमक सिंगदोहौरगा ईद की नुमित यौरकपदा ngasi ta mama na pokthorokpa angangumna guna loina kokthokpiraga Allah na halhangane haibado madugi manungda ikoi khudingmak chalhouningai gi hotna si inshallah Allah taala na ikoi khudingmak amal gi pangal pi na bibo oisanu